Lenga ke school sinda phabo sa ki masing hingalaglabi mahiroi masing yam tamnarakna state of education policy mapung phabangam gani lenga ke school fagad hanbada oza sing asaw khudang lai haina wangoi SCMLA case Loken phongdokre waphamase Sai SC State Teacher Award phanglakraba Imphal West ki manung san Samusang Santipur lai riba Samusang Santipur upper primary school gi oza en dhamen opki thalna ko waphamase phongdokhibani school asuk management committee na sindna pangthokpa thoram aduda MLA Loken amsung may Imphal East MLA ki Robindrona oza dhamen kulol tamni kai khumna bot ki amaromda State Teacher Award phanglaba dhamena mahangna phangkiba award aduda yaurakiba senpham su school asuk mahiroi amsung chako thorangi thabak sinda sinna baka thokki Taramadu da MLA Loken na makha taraduna lenga ki makha da riba school sing asida mahiroi tambiba watpa ozana hena masing yama kaya lairi adubu Samusang Santipur upper primary school yoinadi mahiroi sadi matakta lairi basimak tamjaninga ni loinena aphaba oza singna pikleba angang sing buning tina takpi tabiba madi aphaba maikai da pubibagi pubibadagi mahiroi masing yamnakpani haina phongdokhi taram aduga mari lainena aphaba mahiroi amadi oza sindabana apidana puning thawatki